ꯄꯨꯝꯅꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯅ ꯃꯁꯥꯗꯨ ꯍꯥꯏꯔꯤ ꯆꯪꯉꯛꯄ ꯎꯕꯗ ꯂꯩꯁꯅꯥꯁꯨ ꯂꯥꯏ ꯈꯨꯔꯨꯝꯗꯧꯕꯗꯨ ꯀꯥꯎꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯌꯨꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨꯁꯨ ꯉꯁꯤ ꯃꯆꯥꯒꯤ ꯃꯇꯧ ꯅꯣꯡꯃꯇ ꯎꯔꯛꯇꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯗꯤ ꯁꯥꯎꯅ ꯃꯆꯥꯗ ꯆꯩꯔꯛꯏ꯫ "ꯊꯣꯏꯕ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯁꯦ? ꯍꯥ? ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯛꯂꯤꯁꯦ? ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯂꯣꯏꯈ꯭ꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯉꯁꯤ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ?" ꯄꯨꯔꯤꯛ ꯂꯦꯝꯕꯁꯨ ꯃꯆꯥꯒꯤ ꯇꯧꯔꯛꯂꯤꯕ ꯐꯤꯚꯝꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯆꯩꯔꯛꯏ꯫ "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯁꯦ ꯏꯕꯨꯡꯉꯣ? ꯍꯥ? ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯅꯪꯁꯦ꯫ ꯅꯁꯥ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯏꯅ꯫ ꯅꯪꯅ ꯇꯧꯔꯛꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯊꯣꯏꯕ? ꯒ꯭ꯌꯥꯟ ꯑꯁꯨꯛ ꯌꯥꯝ ꯇꯥꯗ꯭ꯔꯤꯁꯤꯕꯣ?" ꯃꯆꯥꯅꯨꯄꯥ ꯃꯥꯗꯤ ꯇꯥꯔꯤꯔꯥ ꯇꯥꯗ꯭ꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ꯫ ꯃꯃꯥꯁꯤꯒ ꯃꯄꯥꯕꯨꯡꯒꯅ ꯆꯩꯔꯤ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯞ ꯂꯦꯞꯂꯒ ꯂꯩ꯫ ꯂꯩꯁꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗꯕꯅ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯌꯥꯔꯤꯛ ꯉꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯇꯁꯦꯡꯅ ꯃꯥꯗꯤ ꯃꯊ꯭ꯋꯥꯏꯗꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯅꯤ꯫ ꯂꯩꯃꯅ "ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯀꯥꯗ꯫ ꯃꯇꯨꯡꯗꯅꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯍꯦꯛ ꯇꯧꯔꯛꯂꯕ ꯏꯃꯥꯁꯤ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯆꯠꯂꯣ ꯆꯣ." ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯃꯃꯥꯁꯤ ꯂꯩꯃꯅ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯅꯕ ꯍꯥꯏꯔꯤ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯥ ꯇꯝꯅ ꯀꯥꯈꯠꯈꯤꯕꯗꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯤ꯫ ꯎꯔꯤꯕꯅꯤ ꯂꯩꯃꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯖꯗ ꯃꯃꯤꯠꯇꯃꯛ ꯌꯦꯡꯖꯔꯤꯕꯗꯨ꯫ ꯃꯄꯨꯔꯣꯏꯕ ꯄꯨꯔꯤꯛ ꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯃꯛꯁꯨ ꯎꯔꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯧꯅ ꯑꯗꯨꯝꯅ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩꯗꯨꯗ ꯇꯞꯅ ꯇꯃꯛ ꯋꯥ ꯍꯥꯏꯔꯛꯏ꯫ ꯂꯩꯃꯅ "ꯕꯦꯝꯃ, ꯂꯥꯏꯗꯨꯛꯇꯣ ꯀꯠꯊꯣꯛꯂꯨꯔꯁꯦ, ꯑꯗꯨꯒꯅꯦ ꯑꯃꯁꯦ ꯑꯝꯇ ꯌꯦꯡꯕꯤꯔꯨꯆꯣ꯫ ꯏꯃꯧꯁꯤꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯀꯣ꯫ ꯂꯝ ꯍꯦꯜꯂꯗꯤꯅꯦ ꯏꯃꯥꯁꯤ ꯂꯩꯔꯤ. ꯏꯃꯥꯁꯤꯅꯅꯦ ꯆꯩ ꯈꯥꯡꯂꯒ ꯐꯨꯒꯗꯧꯔꯤꯕꯅꯤ." ꯂꯩꯁꯅꯥ ꯇꯞꯅ ꯇꯃꯛ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ ꯏꯃꯥꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯂꯥꯏꯗꯨꯛꯇꯨ ꯀꯠꯄ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯕ ꯆꯪꯂꯛꯏ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯅ ꯃꯁꯥꯗꯨ ꯍꯥꯏꯔꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯀꯦ ꯇꯧꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯇꯞꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯌꯥꯔꯤꯛ ꯉꯥꯟꯕꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯒꯦ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯅꯨꯄꯥ ꯃꯥꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯔꯝ ꯈꯪꯗꯕ ꯃꯆꯤꯡꯗꯨ ꯍꯥꯏꯒꯠꯂꯛꯂꯕ ꯃꯥꯜꯂꯤ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ꯫ "ꯄꯥꯏꯔꯛꯀꯅꯣ ꯍꯨꯔꯥꯟꯕꯤ! ꯅꯪ ꯑꯩꯉꯣꯟꯗ ꯁꯧꯔꯛꯀꯅꯣ꯫ ꯅꯪꯅ ꯍꯦꯛꯇ ꯇꯥꯌꯔ ꯁꯣꯛꯄ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ? ꯍꯥ? ꯅꯉꯣꯟꯗ ꯀꯅꯥꯅ ꯑꯌꯥꯕ ꯄꯤꯒꯦ? ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯂꯣꯅ ꯍꯥ? ꯅꯉꯣꯟꯗ ꯀꯅꯥꯅ ꯔꯥꯏꯠ ꯄꯤꯒꯦ ꯑꯩ ꯁꯣꯛꯄꯒꯤ?" ꯂꯩꯁꯅꯥꯁꯨ ꯌꯥꯔꯤꯛ ꯉꯥꯟꯕꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯤꯔꯨꯞ ꯌꯦꯡꯂꯛꯏ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯁꯞꯇ꯭ꯔꯒ ꯇꯧꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯅ "ꯍꯨꯔꯥꯟꯕꯤ, ꯇꯧꯉꯝꯕꯤ, ꯅꯪ ꯄꯦꯟꯗ꯭ꯔꯤꯕ? ꯍꯥ? ꯑꯩꯁꯦ ꯀꯌꯥꯝ ꯄꯥꯝꯒꯦ ꯅꯪ? ꯑꯩ ꯅꯠꯇ꯭ꯔꯁꯨ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯔꯕꯣ ꯅꯪ? ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯅꯪ꯫ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯉꯥꯎꯆꯠꯅꯅ ꯂꯩꯕꯁꯤ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯩꯒꯤ ꯑꯕꯦꯝꯒꯁꯨ ꯀꯥꯏꯅꯍꯟꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ? ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯁꯤꯃꯗꯤ ꯈꯪꯉꯣ, ꯑꯩꯅ ꯅꯪꯕꯨ ꯍꯟꯗꯛ ꯃꯄꯣꯛꯇꯤ ꯈꯜꯂꯨꯔꯅꯨ. ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯐꯥꯎꯔꯣꯏ. ꯅꯪꯗꯤ ꯃꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯨꯒꯥꯏꯕ ꯉꯝꯕꯤ, ꯇꯧꯉꯝꯕꯤꯅꯤ, ꯍꯨꯔꯥꯟꯕꯤꯅꯤ ꯅꯪꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯁꯥꯗꯨ ꯄꯨꯕ ꯉꯝꯍꯧꯗꯗꯅ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ꯫ ꯏꯟꯕꯗꯨꯅ ꯐꯣꯔꯁꯇꯨ ꯈꯔ ꯀꯟꯃꯟꯈꯤꯕꯗꯨꯅ ꯃꯈꯨꯗꯨ ꯇꯥꯗꯨꯗ ꯌꯩꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯍꯟꯗꯛꯇꯤ ꯀꯞꯂꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯧꯈ꯭ꯔꯕ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯇꯥꯔꯨꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯄꯦꯟꯅ ꯀꯞꯂꯛꯏ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯅ ꯋꯥꯔꯧꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗꯗꯤ
machin thokna yarik nganbada haijaningli. Ma lande haibasi. Amuksu nupa amasu yu ngaubaduna masado hari nupi mana makhada tuduna lairibadu karisu khandana Laisnagi khudangdo khangching chingkhatuna mamaidu naksenna mamit anidusu khani inglai. Nupi masu nupa mahakta yaningdi haibadi haizaba ngamjade supnatagi pirangna chotlaba mamit aniduna kirup yingzaba nattana. Yarik nganbana nasana laluba adugi maini nangna hujik kapliba chaitheng phanglibase ngamni khanna nangna ibu khudum chankiba natro. Adu oiradi awaba pumba na punsi chupa mayuknana hingba haibase masana taban aduga ai nangalaminaba ngama ngasidagi katongan Laisnasu yarik nganbada warauna machindu khajik peiduna hairaklamme. Yambong na aise asukla na uribase kaygino aisu thamoy pal awaba masak khangdabi sanapok kum khanbadi tawbigano ay yambong na dilan kidi. Yarik nganbana nangi dung batat pato ay khangamoy siro ha Huranbe nang haisine. Yarik nganbasu Laisnabu inthoklaga kaani attach tawraga leiriba sofa thariba kaduda changkre. Aduga thongdusu makhol hauna lonsinkhraga manungda laikre. Laisnadi karisu haisaba ngamde tumin kapchaba nattana sonhauri matomtani kaduda tumin leptuna hoi ay huranbe haiba mingthose phangdabasu kaisu kaide adubu ay landi lankidabani numittuda aibu pautawbikibani aduga aina nangi nungsibasu set kahaina khankibasu laite hajaba ngamdabani aidi nangi harauba uraga hina pinjakibani aidi taki thamoysidasu yan hanba nungsibasu Sangibani nangi nungsiba chusu adubu nangi nungsiba misat laire khanglakpa mikupta isana kauthoknaba nungsiba machusisu chamthoknaba honakibani nanaktagi lapna chatkibani adubu laibak thibi pap chenbi aigi mapuksina nangi punsida ayitba ama oiro haina tambiramle aibu nungsibidrabasu Minungsi khazikta oirabasu utpibadi yabani nang phatmande. Thamoyda funglamba pendaba wahaisingdu machin machaduna tapna kaptuna sonjaba khaktani nupa oiriba thamoy kallibani haiduna lairiba yarik nganbanadi taba natte. Ayuk anganbani yarik nganba tapna mamittu pangthorai ngarang kari tawge haibadi maningsingba thokdrei phamungdaga hiplamba katu amati ningsingba ngamdrei. Phamungda hiplambadusu tapna haugallaktuna washroom lomda changi tawbani tanjadusu chanana Laisnaga amuk thengnare. Laisnasu yarik nganbada haifet ngahakti tumin yinglai. Yarik nganbasu Laisnabu hainadi haibagum nupa amasu Laisnabu hainadi haibagi matagum laithoklaga washroomda changkre. Aduga thongdusu makhol kara hauna lonsinki. Makhol thokna thong thingjankibaduda nupi masu khangprek khangi. Yarik nganbana tawriba mawongdu munna khangi. Mahaksu nungaytabasu fauribani adubu machin thoknadi hairudre. Somtana loyangambado dress loisilli. Santigi masa check-up chatnabani haiduna Santi bulawrunaba mayumdagi garido thagdorakle. Santi hoigi thonggal yaurabada loyangambadu tapna garidagi kumtharaklaga yumlomda changlai. Sumangdu yaurakpaga leptuna loyangambasu Santibu kaurai. Ima Langambi tabro Langambi Ima Langambiga Santigasu mina karakpagi khonjel ama tabaduda makhoi ani su mapanda tholai. Santi su loyangamba leplaga leirambaduda haima loya mapandagi kaudrasu imangdu kok changlakpa yabasi icha lakpabu kai leirage chumna lakliro ichabo. Langambina tamo
ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ? ꯌꯥꯔꯅꯤꯗ ꯂꯥꯡꯉꯝꯕ, ꯂꯣꯜꯂꯨꯔꯅꯨ. ꯌꯥꯗꯦ ꯕꯦꯝꯃ, ꯅꯃꯨꯡꯒꯤꯅꯦ ꯆꯥ ꯍꯥꯎꯅ ꯑꯃ ꯁꯦꯝꯂꯛꯎꯁꯦ. ꯆꯣ ꯕꯕ ꯁꯦꯝꯂꯛꯎ. ꯂꯣꯌꯥꯉꯝꯕꯅ ꯁꯦꯝꯂꯨꯔꯅꯨ ꯍꯥꯏꯔꯕꯁꯨ ꯁꯥꯟꯇꯤꯅ ꯌꯥꯗ꯭ꯔꯤ. ꯂꯥꯡꯉꯝꯕꯤꯁꯨ ꯆꯥ ꯑꯃ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯏ. ꯂꯣꯌꯥꯉꯝꯕꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯗ ꯁꯥꯟꯇꯤꯁꯨ ꯍꯔꯥꯎꯖꯩ. ꯏꯆꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯤ ꯑꯗꯨꯝ ꯆꯠꯄ ꯅꯠꯇ꯭ꯔꯣ? ꯆꯠꯂꯦ ꯏꯃꯥ. ꯑꯣ, ꯐꯩ. ꯑꯗꯣ ꯉꯁꯤ ꯏꯆꯥꯅ ꯂꯥꯛꯄꯕꯨ ꯏꯃꯥꯒ ꯀꯩ ꯇꯥꯟꯅꯁꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯍꯧꯖꯤꯛꯁꯦ ꯃꯤꯔꯣꯟꯒ ꯂꯩꯕꯁꯨ ꯅꯠꯇꯦ. ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯤꯁꯨ ꯏꯃꯥꯁꯦ ꯈꯔ ꯆꯤꯜꯂꯤ. ꯅꯅꯥꯎꯄꯥ ꯑꯃ ꯂꯩꯕꯁꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯅ ꯊꯕꯛ ꯌꯥꯝꯃꯤ ꯏꯃꯥꯁꯦ. ꯂꯣꯌꯥꯉꯝꯕꯅ ꯏꯃꯥꯅ ꯊꯕꯛ ꯆꯤꯜꯂꯦ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯁꯤꯁꯨ. ꯏꯃꯥꯒꯤꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤꯗꯣ ꯁꯨꯅ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯁꯥꯟꯇꯤꯁꯨ ꯂꯣꯌꯥꯉꯝꯕꯅ ꯍꯤꯗꯥꯛ ꯒꯨꯂꯤꯒꯤ ꯋꯥ ꯍꯧꯗꯣꯔꯛꯄꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ. ꯂꯣꯌꯥꯉꯝꯕꯁꯨ ꯁꯥꯟꯇꯤꯒꯤ ꯃꯑꯣꯡꯗꯨ ꯆꯤꯡꯅꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯁꯥꯟꯇꯤꯗ ꯍꯪꯂꯛꯏ. ꯏꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯗꯦꯀꯣ ꯏꯃꯥ? ꯂꯥꯡꯉꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯃꯃꯥꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯏ ꯍꯥꯏꯅ ꯄꯨꯊꯣꯔꯛꯄꯅꯤ. ꯃꯆꯦꯒꯤ ꯑꯣꯏꯕꯗꯨꯗ, ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯃꯃꯥꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯕꯗꯨꯗ ꯃꯥꯁꯨ ꯀꯣꯜ ꯂꯥꯛꯏ ꯍꯥꯏꯕꯗꯨ ꯀꯥꯎꯏ. ꯂꯣꯌꯥꯉꯝꯕꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯪꯂꯕꯗꯨꯗ ꯃꯥꯁꯨ ꯃꯃꯥꯅ ꯋꯥ ꯂꯣꯠꯇ꯭ꯔꯤꯉꯩ ꯃꯄꯥꯟꯗ ꯐꯠ ꯊꯣꯛꯂꯛꯂꯒ ꯂꯣꯏꯅ ꯀꯣꯊꯣꯛꯂꯒ ꯍꯥꯏꯗꯣꯔꯛꯂꯦ. ꯂꯥꯡꯉꯝꯕꯤꯅ, ꯇꯥꯃꯣ, ꯏꯃꯥꯁꯦ ꯒꯨꯂꯤ ꯂꯣꯏꯈꯤꯕ ꯊꯥ 2ꯃꯨꯛ ꯐꯥꯔꯝꯅꯤ. ꯍꯤꯗꯥꯛ ꯆꯥꯗꯕꯗꯨꯒꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯗꯨꯁꯨ ꯇꯣꯏꯅ ꯇꯧꯔꯛꯏ. ꯑꯩꯅꯗꯤ ꯊꯕꯛ ꯇꯧꯕꯤꯅꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯦꯛꯑꯞ ꯆꯠꯂꯨꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯂꯥꯟꯉꯝꯕꯤꯗꯤ ꯑꯉꯥꯡꯒ ꯑꯣꯏꯔꯦ. ꯃꯕꯨꯛꯇ ꯋꯥ ꯂꯣꯠꯄ ꯍꯩꯇꯕꯗꯨꯅ ꯂꯣꯌꯥꯉꯝꯕ ꯂꯥꯛꯂꯤꯉꯩꯗꯨꯗ ꯃꯃꯥꯒꯤ ꯑꯁꯣꯏꯕꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ. ꯁꯣꯝꯗ ꯀꯣꯜ ꯀꯛꯇꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯤꯕ ꯂꯩꯁꯅꯥꯗꯤ ꯃꯃꯥꯒꯤ ꯑꯅꯥꯕꯗꯨ ꯍꯦꯛ ꯍꯧꯔꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯈꯤꯗꯨꯅ ꯃꯄꯤ ꯌꯣꯡꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯦ. ꯀꯣꯜꯗꯨꯁꯨ ꯀꯛꯇꯕꯤꯗꯅꯤ ꯃꯥꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨ. ꯂꯩꯁꯅꯥꯁꯨ ꯃꯁꯥꯗꯨ ꯄꯥꯈꯠꯈꯤꯕꯗꯨꯅ ꯃꯥꯅ ꯂꯩꯕ ꯀꯥꯗꯨꯗꯒꯤ ꯐꯤꯡꯅ ꯆꯦꯟꯊꯣꯔꯛꯄꯅꯤ. ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯂꯒ ꯆꯦꯟꯊꯣꯛꯀꯦ ꯇꯧꯕꯗꯨ ꯃꯁꯥꯗꯨꯅꯤ ꯀꯩꯅꯤ ꯁ꯭ꯇꯦꯌꯔꯗꯨꯗ ꯄꯨꯂꯞ ꯊꯣꯡ ꯍꯥꯡꯂꯒ ꯆꯤꯡꯂꯛꯏꯕ ꯃꯤꯁꯛꯇꯨꯒ ꯑꯣꯟꯊꯃꯤꯟꯅꯔꯛꯂꯦ. ꯃꯁꯥꯗꯨꯁꯨ ꯃꯦꯟꯃꯥꯟ ꯇꯥꯍꯧꯗ ꯍꯥꯊꯨ ꯇꯧꯕꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯆꯤꯟꯗꯨꯁꯨ ꯃꯤꯁꯛꯇꯨꯒꯤ ꯃꯆꯤꯟꯗꯨꯗ ꯍꯟꯖꯤꯟ ꯊꯦꯡꯂꯨꯔꯦ. ꯌꯥꯔꯛꯉꯥꯟꯕꯁꯨ ꯑꯣꯐꯤꯁꯇꯒꯤ ꯃꯥꯒꯤ ꯑꯔꯨꯕ ꯐꯥꯏꯜ ꯈꯔ ꯂꯩꯔꯤꯕꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ. ꯑꯣꯐꯤꯁꯇꯁꯨ ꯀꯨꯏꯅ ꯂꯩꯕꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯌꯨꯝꯗ ꯏꯪꯊꯤꯅ ꯇꯧꯒꯦ ꯈꯟꯅ ꯂꯥꯛꯆꯕꯅꯤ. ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯍꯥꯏꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯂꯨꯕꯒ ꯂꯩꯁꯅꯥꯅ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁ꯭ꯇꯦꯌꯔꯗꯨꯗ ꯑꯣꯟꯊꯃꯤꯟꯅꯔꯦ. ꯂꯩꯁꯅꯥꯒꯤ ꯃꯆꯤꯟꯗꯨꯅꯁꯨ ꯍꯟꯖꯤꯟ ꯊꯤꯜꯂꯛꯄꯗꯨꯗ ꯃꯆꯤꯡ ꯐꯠꯇꯕ ꯅꯨꯄꯥꯁꯤꯗꯤ ꯂꯩꯁꯅꯥꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯥꯅ ꯌꯦꯡꯂꯛꯏ. ꯁ꯭ꯇꯦꯌꯔ ꯂꯩꯔꯤꯕꯗꯨꯁꯨ ꯁꯥꯕ ꯃꯇꯝꯗ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯨꯗꯒꯤ ꯀꯥꯔꯒ ꯂꯩꯕꯗꯨꯅ ꯑꯍꯥꯡꯕ ꯃꯐꯝ ꯈꯖꯤꯛ ꯍꯥꯞꯄ ꯃꯄꯥꯗꯨꯗꯅꯤ ꯌꯥꯔꯛꯉꯥꯟꯕꯒꯤ ꯃꯁꯥꯗ ꯂꯩꯁꯅꯥꯅ ꯅꯟꯁꯤꯜꯂꯒ ꯇꯥꯔꯤꯕꯁꯤ. ꯃꯃꯥꯏ ꯅꯛꯁꯤꯟꯅꯅ ꯉꯁꯤꯗꯤ ꯃꯤꯠꯆꯥꯟꯅꯕꯁꯤꯗ ꯅꯨꯄꯤ ꯃꯥꯗꯤ ꯄꯥꯈꯠꯄ ꯃꯤꯍꯨꯜꯗꯨ ꯀꯟꯅ ꯆꯣꯡꯂꯛꯂꯤ. ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯄꯤꯁꯨꯝ ꯅꯥꯝꯃ ꯑꯃ ꯆꯤꯡꯈꯠꯂꯒ ꯌꯦꯡꯂꯤ. ꯌꯥꯔꯛꯉꯥꯟꯕꯅ, ꯑꯩꯒꯤ ꯏꯁꯥꯁꯦ ꯁꯣꯛꯇ꯭ꯔꯗꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯕꯁꯦ ꯍꯩꯇꯦꯀꯣ? ꯂꯩꯁꯅꯥꯁꯨ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅ ꯃꯆꯤꯟꯗꯨꯗꯩ ꯁꯣꯜꯂꯨꯏ. ꯍꯥ? ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯍꯥꯛꯇ ꯑꯁꯥꯎꯕꯗꯨ ꯂꯣꯏꯅ ꯐꯨꯗꯣꯔꯛꯂꯒ ꯃꯁꯥꯗꯨ ꯈꯪꯏꯟ ꯏꯜꯂꯛꯏ. ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯌꯥꯔꯛꯉꯥꯟꯕꯅ ꯃꯁꯥꯗꯨꯗ ꯈꯪꯏꯟ ꯏꯜꯂꯛꯄꯗꯨꯅ ꯃꯀꯣꯛꯇꯨꯁꯨ ꯌꯦꯠꯁꯤꯜꯂꯨꯔꯦ ꯈꯣꯡ ꯀꯥꯐꯝ ꯁ꯭ꯇꯦꯌꯔꯗꯨꯗ. ꯂꯩꯁꯅꯥꯁꯨ ꯑꯌꯣ! ꯅꯨꯄꯥ ꯑꯃꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯦ. ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯐꯥꯏꯜꯗꯨꯁꯨ ꯃꯈꯥꯗ ꯂꯣꯏꯅ ꯆꯥꯏꯔꯔꯦ. ꯆꯥꯏꯔꯤꯕꯗꯨꯁꯨ ꯂꯣꯏꯅ ꯂꯧꯈꯠꯂꯒ ꯂꯩꯁꯅꯥꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯝꯂꯒ, ꯃꯇꯥꯡ ꯆꯥꯗꯅ ꯏꯔꯥꯡꯒꯁꯨ ꯇꯧꯔꯛꯏꯅꯦ, ꯍꯨꯔꯥꯟꯕꯤꯁꯤꯗꯤ. ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯃꯁꯨ ꯅꯨꯄꯤ ꯃꯥꯅ ꯐꯝꯂꯤꯕꯗꯨ ꯎꯕꯒ ꯅꯠꯇꯦ ꯃꯈꯣꯡ ꯑꯆꯧꯕꯗꯨꯅ ꯀꯥꯜꯂꯒ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈ꯭ꯔꯦ. ꯂꯩꯁꯅꯥꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯇꯧꯈ꯭ꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ. ꯈꯜꯂꯨꯔꯒꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯛꯂꯦ. ꯑꯃꯨꯛꯁꯨ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯕꯥꯟꯗꯨ ꯐꯠ ꯇꯩꯊꯣꯛꯏ. ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗꯨ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯏ. ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ. ꯔꯤꯡ 1-2 ꯆꯠꯂꯒ ꯑꯗꯨꯃꯛ ꯄꯥꯏꯔꯛꯏ ꯂꯥꯡꯉꯝꯕꯤꯁꯨ. ꯍꯜꯂꯣ, ꯆꯦ. ꯂꯥꯟ, ꯏꯃꯥ ꯃꯁꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ? ꯑꯩ ꯂꯥꯛꯎꯔꯥ?
Langambisu machina pakatna wadu mari harakpaduda phatanaba tapna hairaki. Che, amta phathakose. Tamo loyana tawraga hojikta doctor unagani na chatkida ngairiye. Kakaning kemsu yaugi. Loya ngambaga mamaga punna chatkritabada pakatlamba kharado ni tai. Leisnana. Ado, imado thabak yawan gano. Chakobagi oraso yahan manoyni khangdabasingdo. Ahal laman da hanglaga adum silang lamo. Ado, imadadi ko chinchin halam gano ba? Langambi na. Adogi budi kaning tengoy dumcharani hoina hau tawbida. Chakobagi mapon machay laybuso dumchana loy tawriche. Adogi di kem tawano se. Ayno su imadi namdana thabak tawhandida. Check-up chatkrabanina kayso tawaroy ba? Hoy ba, ado, nang imadi sa nabakaw gano ko. Matumta tato ka no ba? Hoy ba, che? Ado, ngantalao ko. Chako ba numito? Laktoy ni. Lais na so, manaw pilang ang biga nga hagdiwari sana doon na layre. Som the washroom doon na nupama so, sauning na, ising doon na machindo hanjin ding to'i. Machindo day, pain doon na susoli. Nupam tada irang to ba fangat tabarja lo kang din. Puran bimana. Suyam irang to ba sibo. Machin do day ising do hanjin adum ting thokli. Emergency patient ama accident thokpagi ni haina ambulance do day sokliba patient do pusilakli. Lariba hospital do gi doctor sing do so specialist doctor Sorokhaibam Christy bu thira e. Any surgery ama tawgadaba layirabadi Dr. Christy bu adumak jenay. Kara senior urban nupa do so sok do na pirakliba mi do gi fibam do yenglega layiriba nursing do da instruction pira e. Atubada surgery matau do bayar. Dr. Christy layriba. Mahujik duty tariba. Nurse to na. Tariba mali sir. Pare, mangonda thuna pau bikro. Hoy doctor. Christy su pau fanglabada operation theater layriba dom dala e. Masado so surgery tau na ba mafi do hongdure. Sok liba patient dubo kan na bahay do na masu kan hotnay. Som da yaning da ba accident ama thokliba dubo Mamutta na kang na ba asopa pukhatkriba hospital tamna jinkay sumagi makada layriba pulis kara dugalae. Asopa misak tugi surgery tawri haibaduda maso emergency room dugi mangda leptu na ngairi. Nakanda surgeon ki maming tharibadu ubada jinkay sungakna changsilaktu na munna thariba mingduda yengli. Machin duday sa solwe. Toro ka nga sidi, tingna ba?